ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯇꯣ ꯑꯃꯃꯛꯇ ꯈꯠꯅꯐꯝ ꯖꯒꯥꯁꯤꯁꯦ ꯑꯃꯃꯛꯇ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯇꯧꯒꯦꯅ ꯊꯤꯕ ꯊꯤ ꯐꯪꯗꯕ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯃꯁꯤꯁꯦꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯕꯣꯔꯗꯔꯒ ꯑꯩꯈꯣꯏꯒꯤ ꯇꯥꯏꯅꯕ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯏꯟꯁꯔꯖꯦꯟ ꯀꯥꯡꯕꯨꯁꯤꯡ ꯆꯪꯉꯛꯀꯗꯕꯁꯤꯡꯗꯣ ꯃꯗꯨꯏꯗꯨ ꯏꯟꯇ꯭ꯔꯤ ꯇꯧꯅꯅꯕ ꯃꯗꯨ ꯆꯦꯛ ꯇꯧꯅꯅꯕ ꯃꯗꯩꯗ ꯑꯣꯏꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒ ꯂꯩꯔꯝꯕꯒꯤ ꯄꯣꯠ ꯂꯩꯈꯤꯑꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯏꯔꯥꯡ ꯊꯣꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯁꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯗꯗꯤ ꯂꯩꯔꯤꯑꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤꯑꯕ ꯑꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯂꯩꯔꯒꯁꯨ ꯃꯁꯤ ꯃꯥꯅ ꯄꯨꯔꯥ ꯈꯨꯁꯤ ꯔꯥꯁꯤꯗ ꯄꯪꯇꯧꯗ ꯇꯧꯕ ꯉꯝꯗꯕꯖꯥꯠꯅꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ BJPꯒꯤ ꯀꯥꯡꯕꯨꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯤ ꯑꯩꯈꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯈꯔ ꯍꯦꯟꯅ ꯐꯖꯅ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯉꯥꯛꯅꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯑꯗꯨꯅ ꯀꯩꯅꯣꯝ ꯇꯧꯒꯦꯁꯤ ꯁꯦꯟꯇꯔꯗꯩ ꯍꯪꯉꯒ ꯇꯧꯅꯕꯖꯥꯠꯅꯦꯕ ꯑꯗꯨꯅ ꯍꯦꯛꯇ ꯇꯧ ꯉꯝꯗꯕꯖꯥꯠꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯟꯗꯛꯀꯤꯁꯤꯁꯨ ꯇꯧꯔꯤꯁꯤ ꯑꯗꯨꯅꯦꯕ ꯁꯦꯟꯇꯔꯁꯤꯅ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯤ ꯒꯃꯦꯟꯁꯤ ꯂꯩꯌꯦꯅ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯈꯨꯠ ꯊꯤꯟꯖꯜꯂꯝꯗꯣꯏꯅꯦꯕ ꯃꯅꯨꯡꯁꯦ ꯃꯔꯝꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯒꯤ DGP ꯃꯈꯣꯏꯅ ꯑꯗꯒꯤ ꯑꯦꯄꯣꯏꯟ ꯇꯧꯔꯛꯄ DGPꯅꯤ ꯑꯗꯨꯗꯒꯤ ꯂꯩꯔꯤꯕ ꯒꯕꯔꯅꯔ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯅ ꯁꯤꯒꯤ ꯒꯕꯔꯅꯔꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯕꯔꯅꯔꯁꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯃꯇꯝꯗꯨꯗ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯒꯤꯗ ꯑꯩꯈꯣꯏꯒꯤ MLA ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ATꯒ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯁꯛꯀ ꯂꯧꯃꯤꯟꯅꯕꯩꯅꯦꯅ ꯇꯧꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒꯤ 1 day ahead ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗ ꯑꯩꯈꯣꯏꯁꯨ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯀꯩꯁꯨ ꯄꯥꯝꯗꯕ ꯚꯥꯏꯂꯦꯟꯁ ꯀꯔꯤ ꯀꯔꯥ ꯑꯃ ꯊꯣꯛꯍꯜꯂꯣꯏ ꯈꯣꯠꯍꯜꯂꯣꯏꯒ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯀꯣꯏꯕꯁꯤꯗ ꯀꯪꯂꯥꯒꯤ ꯑꯀꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯃ ꯗꯤꯄ꯭ꯂꯣꯏ ꯇꯧꯁꯜꯂꯛꯄꯒꯤ ꯈꯣꯠꯆꯜꯂꯛꯄꯒꯤ ꯄꯣꯠ ꯂꯩꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯒ ꯂꯣꯏꯁꯤꯟꯈꯤꯕꯒꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯦꯗꯥꯝ ꯁꯨꯖꯥꯇꯥꯅ ꯊꯝꯕꯤꯕ ꯄꯣꯏꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯥꯛꯇ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯈꯨꯟ ꯉꯥꯛꯄꯒꯤ ꯊꯕꯛꯁꯤ ꯇꯧꯈꯤꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯃꯔꯝꯗꯤ 2023ꯒꯤ ꯃꯦꯒꯤ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯑꯦꯇꯦꯛꯁꯦ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯁꯥꯏꯠ ꯂꯣꯝꯗꯒꯤ ꯆꯠꯊꯔꯛꯄ ꯑꯀꯟꯕ ꯑꯦꯇꯦꯛꯁꯦ ꯃꯁꯤ ꯗꯤꯐꯦꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯟ ꯃꯁꯥ ꯃꯁꯥꯒꯤ ꯃꯤꯌꯥꯝꯁꯦ ꯃꯁꯤ ꯗꯤꯐꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯀꯩꯅꯣꯁꯦ ꯈꯨꯟ ꯉꯥꯛꯄ ꯀꯔꯤ ꯀꯔꯥ ꯑꯃ ꯀꯅꯥꯝꯇ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯕ ꯂꯩꯇꯦ ꯀꯅꯥꯝꯇ ꯊꯣꯛꯀꯅꯣ ꯑꯩꯈꯣই ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯒꯅꯤ ꯀꯅꯥꯃꯇ ꯁꯤꯁꯤꯗ ꯐꯩꯅ ꯌꯨꯡꯅ ꯆꯠꯄ ꯌꯥꯔꯣꯏ ꯁꯨꯠ ꯑꯦꯁꯥꯏꯠ ꯇꯧꯅꯤ ꯍꯥꯏꯅ ꯃꯤ 5-10ꯇꯪꯗꯤ ꯀꯥꯞꯊꯠꯇꯅ ꯈꯣꯠꯇꯠꯇꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟꯁꯦ ꯆꯞ ꯆꯥꯅ ꯇꯧꯕꯤꯔꯝ ꯀꯥꯟꯗ ꯃꯇꯝꯗꯨꯗꯩꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤ ꯊꯣꯛꯂꯛꯒꯗ꯭ꯔꯕ ꯑꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤ ꯃꯣꯏꯅ ꯈꯨꯟ ꯉꯥꯛꯄ ꯊꯣꯔꯛꯅꯅꯕꯒꯤ ꯂꯝꯕꯤꯁꯨ ꯑꯗꯨꯝ ꯁꯦꯝꯕ ꯈꯨꯟ ꯉꯥꯛꯄꯁꯨ ꯑꯗꯨꯝ ꯊꯣꯛꯍꯟꯕ ꯈꯨꯟ ꯉꯥꯛꯄ ꯊꯣꯔꯛꯏꯕꯁꯤꯡꯁꯤ ꯀꯔꯤꯒꯤ ꯈꯨꯟ ꯉꯥꯛꯄ ꯊꯣꯔꯛꯏꯕꯅꯣ ꯍꯥꯏꯅ ꯃꯣꯏꯅ ꯊꯤꯡꯕ꯭ꯔꯥ ꯍꯥꯏꯁꯨ ꯊꯤꯡꯗꯕ ꯑꯗꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗꯨꯅ ꯈꯨꯟ ꯉꯥꯛꯄ ꯊꯣꯔꯛꯄ ꯀꯥꯟꯗꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯥꯔꯝ ꯀꯣꯔꯠꯇꯒꯤ ꯅꯣꯡꯃꯩ ꯂꯧꯈꯠꯅꯔꯛꯄꯒꯤ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯃꯇꯝꯁꯤꯗꯁꯨ ꯅꯣꯡꯃꯩꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯗꯨ ꯄꯤꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯄꯤꯊꯣꯛꯏ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯩ ꯂꯧꯕ ꯂꯥꯛꯄ ꯀꯥꯟꯗ ꯅꯣꯡꯃꯩ ꯂꯧꯕ ꯌꯥꯔꯣꯏꯅ ꯈꯨꯟ ꯉꯥꯛꯄ ꯁꯤꯡꯗꯨꯅ ꯅꯣꯡꯃꯩ ꯂꯧꯕꯅꯦꯅ ꯆꯪꯅꯔꯛꯄ ꯃꯇꯝꯗꯨꯗ ꯌꯥꯔꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯃꯣꯏꯒꯤ ꯅꯣꯡꯃꯩꯁꯤꯡꯗꯨ ꯄꯤꯗꯅꯕ ꯃꯣꯏ ꯑꯦꯛꯁꯟ ꯇꯧꯗꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯁꯨ ꯇꯧꯗꯕ ꯑꯗꯨꯝ ꯅꯣꯡꯃꯩꯁꯨ ꯑꯗꯨꯝ ꯄꯤꯊꯣꯛꯄꯒꯤ ꯃꯑꯣꯡꯁꯨ ꯑꯗꯨꯝ ꯂꯩꯕ ꯄꯤꯊꯣꯛꯑꯒ ꯑꯗꯨꯝ ꯄꯥꯏꯍꯟꯕ ꯅꯣꯡꯃꯩꯁꯨ ꯑꯗꯨꯝ ꯀꯥꯞꯅꯍꯟꯕ ꯑꯗꯨꯒ ꯑꯃꯨꯛꯀ ꯀꯥꯞꯅꯕꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯉꯛꯇ ꯑꯩꯈꯣꯏ FIRꯒꯤ ꯍꯨꯏꯒꯪ ꯑꯃꯃꯝ ꯁꯨꯝ ꯂꯪꯁꯜꯂꯒ ꯁꯨꯝ ꯊꯥꯡꯖꯟꯕ ꯑꯗꯨꯒ ꯍꯨꯏꯒꯪꯗꯣ ꯄꯥꯏꯔꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯁꯥꯟꯅꯔꯒ ꯁꯨꯝ ꯑꯗꯩꯗ ꯂꯤꯂꯥ ꯁꯥꯟꯅꯕꯒꯤ ꯇꯦꯛꯇꯤꯁ ꯑꯃ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯋꯥꯠ ꯏꯁ ꯗ ꯔꯤꯖꯟ ꯕꯤꯍꯥꯏꯟ ꯗꯤꯁ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯃꯥꯒꯤ ꯀꯣꯔ ꯑꯦꯖꯦꯟꯗꯥ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯁꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦꯕ ꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦ ꯀꯣꯔ ꯑꯦꯖꯦꯟꯗꯥꯗꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯏꯟꯁꯔꯖꯦꯟꯁꯤ ꯑꯩꯈꯣꯏ ꯁꯣꯚꯔꯦꯟꯇꯤꯒꯤ ꯃꯨꯞꯃꯦꯟ ꯇꯧꯔꯤꯕ ꯏꯟꯁꯔꯖꯦꯟꯁꯤ ꯀꯥꯡꯕꯨꯁꯤ ꯂꯣꯏꯁꯤꯟꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯥꯒꯥꯒꯤꯁꯨ ꯑꯣꯖꯥ ꯃꯥꯏꯕꯣꯟ ꯑꯩꯈꯣꯏꯒꯤ 70 yearsꯀꯤ ꯅꯥꯒꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯞꯃꯦꯟꯁꯦ ꯌꯨꯅꯤꯛ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯨꯞꯃꯦꯟꯁꯦ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯣꯏꯁꯤꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯝ ꯄꯤꯛꯅ
ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯩꯅꯣ ꯂꯩꯔꯒꯗꯤ ꯈꯠꯅ ꯆꯩꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯂꯩꯔꯛꯑꯒꯗꯤ ꯆꯦꯂꯦꯟꯖꯔꯁ ꯀꯥꯡꯕꯨꯁꯤꯡ ꯑꯩꯈꯣꯏ ꯃꯅꯨꯡꯁꯤꯁꯦ ꯂꯩꯅꯔꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝ ꯑꯄꯤꯛꯄ ꯂꯦꯚꯦꯜꯗ ꯂꯣꯏꯁꯤꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨꯒꯤ ꯄꯔꯄꯁ ꯂꯩꯕꯗꯨꯅꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤ ꯗꯥꯏꯃꯦꯟꯁꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒ ꯈꯨꯌꯦꯛ ꯄꯤꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯗꯕ ꯑꯗꯨꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯂꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯟꯁꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯁꯨ ꯍꯥꯏꯅ ꯇꯧꯅꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯍꯥꯠꯅꯅꯕꯒꯤ ꯂꯥꯏꯁꯦꯟꯁ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯡꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯍꯥꯏꯕꯁꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯥꯜꯍꯧꯕ ꯁꯔꯖꯟ ꯒ꯭ꯔꯨꯞꯁꯤꯡꯒ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯨ ꯂꯦꯞꯅꯔꯒ ꯑꯗꯣ ꯄꯥꯝꯃꯤꯕ ꯗꯤꯃꯥꯟꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯕꯒꯤ ꯇꯧꯅꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯃꯅꯦꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯅꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ 2005ꯗ ꯑꯃꯨꯛ ꯈꯔ ꯑꯃ ꯇꯧꯏ ꯑꯗꯨꯒ 2008ꯗ ꯈꯔ ꯑꯃ ꯇꯧꯏ ꯑꯗꯨꯒ 2017, 18 ꯁ꯭ꯋꯥꯏꯗ ꯈꯔ ꯑꯃꯒ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏꯁꯤ ꯑꯝꯕ꯭ꯔꯦꯂꯥ ꯒ꯭ꯔꯨꯞ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯅꯔꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯕꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯄꯥꯝꯃꯤꯕ ꯗꯤꯃꯥꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕꯒꯤ ꯇꯥꯡꯀꯛꯇꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯕꯒꯤ ꯄꯣꯠꯁꯤꯃꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯁꯨꯝ ꯁꯥꯡꯗꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯁꯔꯀꯥꯔꯒꯤ ꯑꯗꯨꯒꯨꯝꯕ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯃꯈꯣꯏꯁꯦ ꯂꯣꯠꯂꯒ ꯀ꯭ꯂꯥꯟꯗꯦꯁꯇꯥꯏꯟꯂꯤ ꯋꯥꯛ ꯇꯧꯔꯝꯕꯗꯣ ꯃꯗꯨ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯅ ꯃꯁꯛ ꯈꯪꯉꯕ ꯗꯦꯖꯤꯛꯅꯦꯇꯦꯠ ꯀꯦꯝꯞꯁꯤꯡꯗ ꯐꯣꯡꯅ ꯐꯝꯃꯒ ꯐꯣꯡꯅ ꯑꯩꯈꯣꯏꯒꯤ ꯀꯦꯃꯣꯐ꯭ꯂꯦꯛ ꯁꯦꯠꯂꯒ ꯅꯣꯡꯃꯩ ꯌꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯠ ꯇꯧꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯗꯤꯐꯦꯛꯇꯣ ꯇꯦꯔꯤꯇꯣꯔꯤꯗꯧꯅ ꯑꯩꯈꯣꯏꯒꯤ ꯂꯤꯕꯔꯦꯇꯦꯠ ꯖꯣꯟꯗꯧꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯛ ꯇꯧꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯇꯣꯔꯁꯟꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯑꯗꯒꯤ ꯃꯤꯌꯥꯝꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯃꯃꯥꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯨꯅ ꯍꯟꯗꯛꯀꯤ 2020ꯒ 3ꯒꯤ ꯁꯤꯁꯤꯗꯒꯤ ꯍꯧꯔꯛꯄ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯀꯟꯐ꯭ꯂꯤꯛꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯂꯩꯅꯔꯝꯕ ꯁꯨꯒꯤ ꯃꯥꯒꯤ ꯃꯇꯝꯁꯦ ꯃꯁꯤ ꯂꯣꯏꯔꯒ ꯂꯥꯞꯁꯦꯁ ꯑꯣꯏꯔꯕ ꯃꯇꯝ ꯈꯔ ꯂꯥꯞꯁꯦꯁ ꯑꯣꯏꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯁꯤ ꯑꯃꯨꯛꯀ ꯅꯧꯍꯧꯅꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯁꯨꯁꯦ ꯑꯃꯨꯛꯀ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯦꯕ ꯀꯨꯀꯤꯁꯤꯡꯒ ꯑꯗꯨꯒ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯃꯇꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯥꯎꯟ ꯔꯨꯜꯁ ꯃꯌꯥꯝ ꯑꯃꯈꯛ ꯇꯥꯔꯝ ꯑꯦꯟ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯃꯈꯛ ꯌꯥꯎꯔꯤꯕꯅꯦꯕ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯗ ꯑꯀꯥꯏꯕ ꯄꯤꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯇ ꯑꯀꯥꯏꯕ ꯀꯤꯍꯟ ꯈꯪꯍꯟꯕ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯀꯦꯃꯣꯐ꯭ꯂꯦꯛ ꯑꯣꯄꯔꯦꯁꯟꯅꯆꯤꯡꯕ ꯇꯧꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯤꯡ ꯆꯠꯊꯕ ꯈꯣꯠꯊꯕ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤꯕꯅꯦꯕ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯤ ꯌꯥꯎꯖ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯆꯠꯊꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯆꯠꯊꯕꯒꯤ ꯊꯕꯛꯁꯦ ꯄꯥꯎꯁꯦ ꯃꯁꯤ ꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯉꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯏ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯁꯤꯁꯤꯗ ꯈꯣꯟꯁꯥ ꯈꯨꯟꯒꯤ ꯃꯤꯑꯣꯏ 6 ꯑꯩꯈꯣꯏꯒꯤ ꯂꯥꯏꯂꯣꯟ ꯋꯥꯏꯐꯩ ꯍꯥꯏꯕ ꯑꯗꯨꯒꯤ ꯈꯨꯟ ꯑꯗꯩꯗ ꯑꯩꯈꯣꯏ ꯐꯥꯖꯤꯜꯂ ꯊꯝꯃꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ KNF ꯄꯤꯅꯤ ꯍꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ KNF ꯄꯤꯅꯤ ꯍꯥꯏꯅꯕ ꯑꯗꯨꯝꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯁꯤꯟꯅꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯗꯨ ꯆꯨꯝꯕ ꯂꯥꯟꯕ ꯃꯗꯨꯒꯤ ꯀꯟꯐꯥꯔꯃꯦꯁꯟꯗꯨꯅ ꯁꯕꯖꯦꯛ ꯇꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯏꯖꯔꯒ ꯃꯤꯌꯥꯝꯒꯤ ꯋꯥꯐꯝꯗꯤ KNF ꯄꯤꯗ ꯁꯤꯟꯅꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯁꯨꯃꯥꯏꯅ ꯃꯦꯗꯤꯌꯥꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯟ ꯑꯦꯟ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯀꯌꯥꯗ ꯃꯃꯥꯡꯗ ꯃꯁꯤ ꯋꯥꯐꯝꯁꯤ ꯂꯩꯈ꯭ꯔꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅ ꯊꯥꯗꯣꯔꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯁꯨ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ
ꯍꯛꯊꯦꯡꯅꯕ ꯂꯥꯟꯗ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯕꯣꯝꯅ ꯇꯣꯞꯅ ꯀꯥꯞꯄꯗ ꯃꯁꯥꯁꯤ ꯆꯥꯏꯈ꯭ꯔꯒꯅ ꯆꯥꯏꯈ꯭ꯔꯦ ꯁꯣꯛꯄꯗꯨꯗ ꯈꯨꯗꯛꯇ ꯆꯥꯏꯈ꯭ꯔꯒꯅ ꯆꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯣꯜ ꯕ꯭ꯂꯗꯦꯠꯇ ꯃꯤꯁꯦ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯊꯝꯃꯀꯥꯟꯗ ꯍꯥꯠꯄ ꯇꯨꯞꯄꯅꯆꯤꯡꯕꯒꯤ ꯊꯕꯛꯁꯦ ꯀꯌꯥ ꯇꯧꯅꯗꯦ ꯍꯥꯏꯔꯤꯕꯀꯣ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯃꯁꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯔꯤꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯂꯧꯅꯔꯤꯕ ꯍꯃꯥꯁ ꯍꯥꯏꯕ ꯀꯥꯡꯕꯨꯗꯨꯅ ꯑꯩꯈꯣꯏꯒꯤ 2023ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 8ꯇ ꯑꯩꯈꯣꯏ ꯏꯖꯔꯦꯜꯗ ꯑꯆꯧꯕ ꯁ꯭ꯇꯣꯝ ꯑꯃ ꯇꯧꯏ ꯑꯗꯨꯒ ꯁ꯭ꯇꯣꯝꯁꯤ ꯇꯧꯔ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯐꯥꯔꯒ ꯄꯨꯈꯤꯕ ꯃꯣꯏꯒꯤ ꯍꯣꯁꯇꯦꯖꯁꯤꯡꯁꯦ ꯃꯁꯤ ꯍꯣꯁꯇꯦꯖ 265ꯔꯣꯝꯁꯦ ꯐꯥꯔꯒ ꯄꯨꯈꯤꯕꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯖꯒꯥꯗ ꯀꯁꯇꯗꯤ ꯇꯧꯔꯒ ꯐꯖꯅ ꯊꯝꯃꯝꯃꯦꯕ ꯑꯗꯣ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯏꯖꯔꯦꯜꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯀꯥꯞꯄ ꯊꯤꯟꯕ ꯕꯣꯝ ꯀꯥꯞꯁꯟꯕ ꯑꯗꯒꯤ ꯅꯣꯏ ꯀꯥꯞꯁꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯦꯇꯦꯛ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯒꯖꯥ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯦ ꯃꯐꯝꯁꯦ ꯃꯁꯤꯁꯤ ꯑꯩꯈꯣꯏ ꯁꯤꯇꯤ ꯃꯔꯤꯈꯛꯅ ꯄꯨꯜꯂꯒ ꯁꯥꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯁꯦ ꯃꯁꯤꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯨꯔꯥ ꯇꯥꯡꯒꯣꯏ ꯑꯣꯜꯂꯤꯕꯅꯦꯕ ꯄꯨꯔꯥ ꯎꯠ ꯑꯣꯜꯂꯤꯕꯅꯦꯕ ꯑꯉꯥꯡ ꯑꯩꯈꯣꯏ 30,000ꯒꯤ ꯃꯊꯛꯇ ꯍꯦꯟꯅꯀꯣ ꯁꯤꯔꯛꯑꯕ ꯅꯨꯄꯤ ꯑꯉꯥꯡ ꯁꯤꯔꯛꯑꯕ ꯃꯇꯠ ꯇꯠꯄ ꯃꯈꯣꯏ ꯍꯥꯠꯇꯅ ꯁꯤꯔꯛꯑꯕ ꯁꯤ ꯐꯥꯎꯕꯒꯤ ꯊꯥꯛꯁꯤ ꯃꯣꯏꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯑꯃ ꯍꯥꯠꯀꯠꯂꯛꯑꯕ ꯃꯣꯏ ꯂꯤꯗꯔ ꯃꯌꯥꯝ ꯑꯃ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯔꯒ ꯍꯃꯥꯁꯀꯤ ꯂꯤꯗꯔ ꯇꯦꯍꯔꯥꯟꯗꯒꯤ ꯍꯥꯠꯂꯦ ꯍꯥꯏ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯠꯂꯦ ꯍꯥꯏ ꯏꯖꯔꯦꯜꯗ ꯍꯥꯠꯂꯦ ꯍꯥꯏ ꯒꯖꯥꯗ ꯍꯥꯠꯂꯦ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯥꯠꯂꯛꯑꯕ ꯁꯤ ꯐꯥꯎꯕꯗ ꯃꯣꯏꯅ ꯐꯥꯔꯒ ꯊꯝꯕ ꯍꯣꯁꯇꯦꯖꯗꯣ ꯑꯃꯇꯪ ꯄꯨꯊꯣꯛꯑꯒ ꯑꯃꯇꯪ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯩꯔꯝꯗꯦꯕ ꯑꯗꯣ ꯁꯤꯖ ꯐꯦꯌꯔ ꯇꯧꯅꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯍꯣꯁꯇꯦꯖꯁꯤꯡ ꯈꯨꯠꯁꯤꯟꯅꯕꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯧꯔꯀꯥꯟꯗ ꯍꯣꯁꯇꯦꯖꯁꯤꯡꯁꯦ ꯄꯨꯊꯣꯔꯛꯑꯒ ꯄꯤꯔꯛꯑꯦꯕ ꯏꯖꯔꯦꯜꯒꯤ ꯐꯥꯖꯤꯜꯂ ꯊꯝꯃꯤꯕ ꯍꯣꯁꯇꯦꯖꯁꯤꯡꯗꯣ ꯏꯖꯔꯦꯜꯅꯁꯨ ꯃꯣꯏꯒ ꯗꯤꯜ ꯇꯧꯅꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯒꯤ ꯖꯦꯜꯗ ꯄ꯭रिꯖꯅꯔ ꯑꯣꯏꯅ ꯐꯥꯖꯤꯜꯂ ꯊꯝꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯄ꯭रिꯖꯅꯔꯁꯤꯡꯗꯣ ꯊꯥꯗꯣꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯣꯁꯇꯦꯖ ꯗꯤꯜ ꯇꯧꯕꯒꯤ ꯑꯗꯨꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯈꯛ ꯂꯩꯅꯔꯤꯑꯕꯀꯣ ꯁꯤꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯆꯠꯅꯔꯤꯕ ꯃꯥꯒꯤ ꯀꯥꯡꯂꯣꯟꯒꯁꯤ ꯄꯨꯝꯆꯥꯏ ꯆꯥꯏꯔꯕ ꯀꯔꯤꯝꯇ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯝꯕ ꯃꯑꯣꯡꯗ ꯐꯥꯈꯤꯕ ꯃꯤꯑꯣꯏ ꯇꯔꯨꯛꯁꯦ ꯃꯁꯤ ꯃꯇꯠ ꯇꯠꯂꯕ ꯃꯀꯛ ꯀꯛꯑꯕ ꯑꯗꯨꯝꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯒꯤ ꯇꯥꯡꯀꯛꯁꯤꯃꯗꯤ ꯃꯁꯤꯗꯤ ꯃꯅꯤꯄꯨꯔ ꯑꯦज ꯑ ꯍꯣꯜ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛꯅ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯆꯦꯠꯄ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯑꯃ ꯑꯩꯈꯣꯏ ꯌꯥꯝ ꯑꯀꯟꯕ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯑꯃ ꯑꯩꯈꯣꯏ ꯂꯩꯐꯝ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯑꯟꯁꯝꯅ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏ ꯍꯥꯏꯔꯛꯏꯕ ꯁꯨꯒꯤ ꯃꯤꯂꯤꯇꯦꯟ ꯀꯥꯡꯕꯨꯁꯦ ꯃꯁꯤ ꯃꯤ ꯍꯥꯠꯅꯅꯕ ꯂꯥꯏꯁꯦꯟꯁꯂ ꯍꯥꯏꯕꯁꯦ ꯍꯪꯐꯝ ꯊꯣꯛꯑꯕ ꯌꯥꯝꯅ ꯂꯤꯖꯤꯇꯤꯃꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯤꯠ ꯑꯣꯐ ꯗ ꯑꯋꯥꯔꯁꯤꯗ ꯍꯪꯐꯝ ꯊꯣꯛꯄ ꯌꯥꯝꯅ ꯔꯥꯏꯠ ꯑꯋꯥꯔꯁꯤꯗ ꯍꯪꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯧꯃꯤꯟꯅꯕ ꯌꯥꯏ ꯂꯧꯃꯤꯟꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯛꯏꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯅ ꯃꯤ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡꯗꯣ ꯀꯨꯀꯤꯒꯤ ꯃꯔꯛꯇꯒꯤ ꯑꯣꯏꯔꯒꯁꯨ ꯃꯗꯨ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯇꯦꯔꯣꯔꯤꯁ ꯀꯥꯡꯂꯨꯞ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯨꯀꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯁꯤꯗꯤ ꯌꯥꯐꯝ ꯊꯣꯛꯑꯦꯕ ꯑꯗꯣ ꯀꯨꯀꯤꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯤ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯐꯥꯎ ꯊꯝꯃꯛꯇꯕ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯅ ꯊꯣꯔꯛꯇꯕ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯅ ꯂꯦꯞꯇꯕꯁꯦꯃꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯛꯏꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯏꯟꯁꯔꯖꯟ ꯑꯥꯎꯠꯐꯤꯠꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯤꯌꯥꯝꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯤꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯑꯦज ꯏꯠ ꯏꯁ ꯑꯩꯈꯣꯏ ꯃꯣꯏꯁꯤꯗꯤ ꯍ꯭ꯌꯨꯃꯦꯟ ꯁꯤꯜ ꯑꯣꯏꯅ ꯊꯝꯕꯤꯔꯕꯅꯤ ꯃꯤꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯃꯤꯌꯥꯝꯗ ꯇꯥꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯥꯎꯔꯒ ꯂꯥꯛꯏꯑꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯗꯨꯝꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯨꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯨꯗ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇ꯭ꯔꯗꯤ ꯁꯧꯒꯠꯂꯦꯅꯦꯀꯣ ꯑꯩꯈꯣꯏ ꯁꯤꯁꯦ ꯇꯝꯄꯥꯛꯇ ꯇꯧꯅꯔꯤꯁꯤ ꯃꯥꯡꯆꯥ ꯑꯩꯈꯣꯏꯒꯤ ꯄꯥꯡ ꯈꯨꯜꯂꯛꯇ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯃꯩꯇꯩ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯄꯥꯡꯒꯜ ꯑꯦꯖ ꯑ ꯍꯣꯜ ꯄꯨꯂꯞ ꯍꯧꯒꯠꯂꯒ ꯊꯣꯔꯛꯀꯅꯦꯕ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯟꯗꯦꯝ ꯇꯧꯔꯒ ꯃꯗꯨ ꯗꯟꯗꯤ ꯄꯤꯒꯗꯕꯅꯦꯅ ꯊꯣꯔꯛꯀꯅꯦꯕ ꯆꯨꯝꯃꯤꯀꯣ ꯊꯣꯔꯛꯀꯅꯦꯕ
ꯃꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯕꯕꯨ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯃꯣꯏꯖꯤꯡ ꯍꯥꯏꯕ ꯈꯨꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯂꯅꯥꯏ ꯁꯦꯟ ꯇꯣꯟꯅꯕꯒꯤꯅꯤꯀꯣ ꯃꯣꯏ ꯂꯅꯥꯏ ꯁꯦꯟ ꯇꯣꯟꯅꯕꯒꯤ ꯃꯤ ꯐꯥꯔꯗꯣꯏꯅꯦꯅ ꯆꯪꯉꯦ ꯑꯗꯨꯒ ꯆꯪꯕ ꯀꯥꯟꯁꯤꯗ ꯃꯤꯗꯣ ꯐꯥꯅꯅꯕ ꯇꯧꯕ ꯀꯥꯟꯗ ꯃꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯧꯖꯤꯛꯀꯤ ꯆꯪꯉꯛꯄꯗ ꯌꯥꯎꯔꯤꯕ ꯃꯣꯏ ꯑꯍꯨꯝ ꯃꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯍꯥꯠꯂꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯂꯤꯁꯁꯨ ꯍꯦꯛꯇ ꯉꯁꯥꯏꯒꯤ ꯃꯣꯏ ꯐꯦꯁ ꯁꯦꯚꯤꯡꯒꯤꯗꯃꯛꯇ ꯗ꯭ꯔꯒ ꯐꯥꯕ ꯆꯪꯕꯗ ꯑꯩꯈꯣꯏꯒꯤ ꯀꯜꯄ꯭ꯔꯤꯠꯇꯨꯅ ꯊꯥꯡꯅ ꯊꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯂꯥꯟꯅ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯊꯣꯛꯆꯜꯂꯒ ꯁꯨꯃꯥꯏꯅ ꯃꯤꯌꯥꯝꯗ ꯀꯟꯐ꯭ꯌꯨꯖꯟ ꯀ꯭ꯔꯤꯌꯦꯠ ꯇꯧꯔ ꯂꯩꯔꯝꯕ ꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯒꯤ CSO ꯃꯌꯥꯝꯅ ꯑꯗꯒꯤ ꯃꯣꯏꯖꯤꯡ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯤ ꯍꯥꯠꯂꯤꯕ ꯃꯤꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯍꯜꯂꯦꯕ ꯄꯨꯂꯤꯁ ꯀꯧꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯊꯛꯇ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯖꯁꯅꯨ ꯑꯗꯨꯒ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤ ꯐꯪꯈꯤꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯁꯤꯟꯅꯩꯌꯦꯕ ꯁꯨꯃꯥꯏꯅ ꯃꯩꯇꯩꯒꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯄꯥꯡꯒꯜ ꯑꯃ ꯁꯨꯃꯥꯏꯅ ꯀ꯭ꯔꯥꯏꯝ ꯊꯣꯛꯑꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗꯣ ꯃꯩꯇꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯏꯃꯥꯒꯤ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝ ꯊꯣꯛꯂꯛꯇꯅ ꯑꯩꯈꯣꯏ ꯁꯤꯗꯤ ꯀ꯭ꯔꯥꯏꯝꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯅꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯒꯤ ꯁꯤꯗꯩꯁꯤꯗ ꯇꯔꯨꯛ ꯍꯥꯠꯄꯁꯤꯃꯗꯤ ꯀꯨꯀꯤꯒꯤ ꯃꯤꯌꯥꯝꯁꯤꯁꯨ ꯊꯣꯔꯛꯑꯒ ꯁꯤꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯐꯝ ꯊꯣꯛꯑꯦ ꯁꯤꯅꯤꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯑꯗꯣ ꯃꯣꯏꯅ ꯃꯁꯤ ꯉꯥꯡꯍꯟꯅꯤꯡꯉꯤ ꯉꯥꯡꯗ꯭ꯔꯤꯕꯁꯦ ꯂꯥꯜꯂꯦꯕꯀꯣ ꯀꯨꯀꯤꯒꯤ CSOꯁꯤꯡꯅ ꯃꯤꯍꯥꯠꯄꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜꯗꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯁꯤꯒꯤ ꯑꯣꯏꯕ ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯑꯃ ꯑꯩꯈꯣꯏ ꯂꯩꯔꯤꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯁꯥ ꯑꯃꯗꯤ ꯂꯩꯔꯤꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯂꯩꯒꯗꯧꯕꯅꯦꯕ ꯁꯤꯃ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯈ꯭ꯋꯥꯏ ꯉꯛꯏꯕ ꯄꯣꯠ ꯑꯃ ꯑꯇꯣꯞꯄ ꯑꯃꯒ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊ꯭ꯔꯨꯗ ꯅꯥꯒꯥꯂꯦꯟꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯃꯦꯘꯥꯂꯌꯥꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯗꯤꯜ ꯇꯧꯔꯒ ꯑꯗꯨꯝꯕ ꯃꯤꯑꯣꯏ 12 ꯃꯗꯨ ꯊꯥꯗꯣꯛꯍꯜꯂꯦꯕ ꯅꯥꯒꯥꯒꯤꯗ ꯐꯥꯔꯒ ꯊꯝꯕ 13ꯁꯤ ꯊꯥꯗꯣꯛꯍꯜꯂꯦ ꯑꯗꯨ ꯐꯥꯎꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛꯀꯤ ꯂꯥꯏꯂꯣꯟ ꯋꯥꯏꯐꯩ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯀꯣꯏꯕ ꯑꯗꯨꯒꯤ ꯖꯒꯥꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀꯨꯔꯤꯇꯤꯁꯤ ꯊꯥꯖꯤꯜꯂꯒ ꯑꯩꯈꯣꯏ ꯑꯣꯄꯔꯦꯁꯟ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯩꯗ ꯃꯤ ꯑꯁꯤꯕꯗꯨꯁꯨ ꯊꯤꯕ ꯐꯪꯗꯕ ꯑꯗꯨꯒ ꯃꯤ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯊꯤꯔ ꯄꯨꯊꯣꯔꯛꯇꯕ ꯑꯗꯨꯒ ꯃꯤ 13ꯁꯤ ꯊꯤꯈ꯭ꯔ ꯃꯇꯨꯡꯗ ꯁꯤꯟꯅꯈ꯭ꯔ ꯃꯇꯨꯡꯗꯅ ꯍꯦꯛꯇ ꯆꯠꯂꯒ ꯏꯂꯥꯏ ꯂꯥꯏꯅ ꯃꯤ ꯑꯁꯤꯕ 3ꯇꯣ ꯃꯇꯠ ꯇꯠꯂꯕ ꯑꯁꯤꯕ 3ꯇꯣ ꯃꯗꯨ ꯍꯦꯛꯇ ꯔꯤꯀꯣꯚꯔ ꯇꯧꯔꯨꯔꯦ ꯍꯥꯏꯅ ꯇꯧꯔꯒ ꯄꯨꯊꯣꯔꯛꯄꯁꯦ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯃꯤꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯣꯁꯦ ꯃꯤꯌꯥꯝꯁꯤꯗ ꯐꯥꯒꯤ ꯇꯥꯍꯜꯂꯛꯄ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯃꯁꯤ ꯑꯄꯪ ꯁꯤꯕ ꯐꯥꯒꯤ ꯐꯔꯥꯡ ꯑꯣꯏꯅ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯇꯤꯀꯤ ꯄꯤꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯈꯥꯏꯕꯨꯡ ꯇꯥꯟꯅꯍꯜꯂꯒ ꯁꯤ ꯃꯔꯛꯁꯤꯗ ꯆꯣꯏ ꯆꯥꯡ ꯑꯣꯜꯂꯒ ꯁꯥꯟꯅꯕ ꯑꯗꯨꯝꯕ ꯊꯣꯛ ꯃꯣꯛꯀꯤ ꯊꯕꯛ ꯑꯃ ꯁꯤꯗ ꯎꯔꯦꯕ ꯌꯥꯝ ꯊꯣꯡ ꯃꯁꯦꯡ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤꯁꯤꯗ ꯃꯤꯗꯨ ꯄꯨꯊꯣꯔꯛꯑꯒ ꯑꯁꯤꯕ ꯃꯤ 3ꯇꯨꯅ ꯄꯨꯊꯣꯔꯛꯑꯒ ꯃꯤꯍꯥꯠꯄ ꯃꯤꯗꯨꯅ ꯐꯪꯗꯦꯌꯦꯀꯣ ꯑꯗꯨ ꯃꯔꯛꯁꯤꯗ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯃꯤ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣই ꯅꯣꯏ ꯍꯥꯠꯂꯨ ꯑꯩꯈꯣꯏ ꯅꯣꯏꯕꯨ ꯀꯟꯕꯤꯒꯦꯅ ꯌꯥꯅꯕ ꯑꯃ ꯂꯩꯅꯔꯕ꯭ꯔꯥꯕ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯨ ꯑꯟꯁꯝꯅ ꯍꯪꯉꯛꯄꯁꯤꯗꯤ ꯔꯥꯏꯠ ꯀꯣꯏꯁꯟ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ ꯌꯥꯝ ꯑꯆꯨꯝꯕ ꯔꯥꯏꯠ ꯀꯣꯏꯁꯟꯅꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯦꯅꯥꯔꯤꯑꯣ ꯇꯧꯔꯤꯕ ꯃꯆꯠꯁꯤꯅꯗꯤ ꯈꯜ ꯌꯦꯡꯂꯨꯔ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯟꯁꯝꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯑꯆꯨꯝꯕꯗꯨꯃꯛ ꯑꯣꯏꯔꯝꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯃꯈꯥ ꯇꯥꯕꯁꯤ ꯑꯣꯖꯥ ꯃꯦꯍꯨꯠꯇ ꯏꯁꯨ ꯑꯃꯁꯤ ꯅꯝꯊꯅꯅꯕ ꯑꯇꯣꯞꯄ ꯏꯁꯨ ꯑꯃ ꯊꯣꯛꯍꯟꯕꯅꯆꯤꯡꯕꯒꯤ ꯃꯃꯤꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯎꯔꯤꯕꯁꯦ ꯍꯥꯏꯕꯗꯨꯅꯤ ꯃꯈꯥ ꯇꯥꯕꯁꯤ ꯑꯣꯖꯥ ꯖꯂꯥꯟꯗ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ May 3, 2023 ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯀꯣꯕ꯭ꯔꯥꯒꯤ ꯌꯨꯅꯤꯠꯁꯤꯡ ꯍꯥꯡꯗꯣꯔꯛꯄ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯍꯥꯏꯅꯔꯤ ꯑꯁꯤꯒꯨꯝꯕ ꯃꯁꯤꯡ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡꯁꯤꯒ ꯌꯦꯡꯅꯔꯨꯔꯀꯥꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯛꯄꯁꯤꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅꯗꯤ ꯊꯥꯖꯅꯗ꯭रे ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯊꯥꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯂꯩꯔꯤꯕꯁꯤꯡꯗꯨ ꯃꯊꯧꯗ ꯁꯤꯖꯤꯟꯅꯕ ꯅꯠꯇꯕꯅꯤꯅ ꯍꯥꯟꯅ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡꯗꯨ ꯇꯧꯍꯟꯕ ꯑꯗꯨꯗ ꯇꯧꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯑꯅꯧꯕ
ꯀꯧꯕꯔꯗꯤ ꯐꯕ ꯍꯥꯟꯅꯩꯗꯨ ꯁꯤꯖꯤꯟꯅꯗꯕꯤꯗ ꯁꯨꯝ ꯊꯝꯃꯒ ꯍꯥꯟꯅꯩꯗꯨꯅ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯤꯡꯒꯤ ꯔꯤꯡꯗ ꯔꯤꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯗ ꯎꯁꯜ ꯄꯥꯏꯔꯒ ꯈꯣꯡꯕꯒꯤ ꯇꯥꯏꯞꯇ ꯕꯐꯔ ꯖꯣꯟ ꯍꯥꯏꯅ ꯑꯃ ꯇꯧꯔꯒ ꯅꯥꯀꯜ ꯑꯅꯤꯗꯨ ꯌꯥꯝ ꯀꯟꯅꯗꯤ ꯍꯦꯟꯖꯟꯅꯕꯗꯤ ꯇꯧꯅꯔꯅꯨꯀꯣ ꯁ꯭ꯋꯥꯏ ꯃꯇꯥꯏ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯈꯔ ꯈꯔ ꯂꯥꯝꯁꯟꯅ ꯈꯔ ꯈꯔ ꯈꯠꯅꯕꯁꯤꯡꯗꯤ ꯃꯇꯝ ꯁꯥꯡꯅ ꯂꯩꯀꯣ ꯅꯣꯏꯒꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯛꯇ ꯒꯦꯠ 7-9ꯒꯨꯝꯕꯒ ꯊꯝꯃꯒ ꯕꯐꯔ ꯖꯣꯟ ꯍꯥꯏꯅ ꯁꯨꯝ ꯇꯧꯒꯦꯅ ꯇꯧꯕ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗ ꯇꯧꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯇꯧꯔꯒ ꯂꯩꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯣꯕ꯭ꯔꯥ ꯍꯥꯏꯔꯣ ꯀꯔꯤ ꯑꯣꯏꯔꯣ ꯑꯃꯨꯛ ꯑꯅꯧꯕ ꯂꯥꯛꯁꯜꯂꯛꯄ ꯀꯔꯤ ꯇꯧꯗꯣꯏꯅꯣꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯛꯏꯕ ꯄꯣꯠꯁꯤꯡꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯇ ꯎꯐꯨꯟ ꯆꯥꯏꯁꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯄꯣꯠ ꯑꯣꯏꯒꯅꯤ ꯑꯍꯥꯟꯕ ꯅꯝꯕꯔ 1 ꯑꯅꯤꯁꯨꯕ ꯅꯝꯕꯔ 2ꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯥꯒꯤ ꯏꯟꯇꯔꯦꯁ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯥꯒꯤ ꯄꯔꯄꯁꯁꯦ ꯃꯁꯤ ꯁꯥꯞ ꯇꯧꯅꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯄ ꯄꯣꯠ ꯑꯣꯏꯒꯅꯤ ꯁꯦꯀꯨꯔꯤꯇꯤ ꯖꯣꯟ ꯑꯣꯟꯊꯣꯔꯛꯏꯁꯦ ꯁꯦꯀꯨꯔꯤꯇꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂ ꯂꯩꯁꯦ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯑꯩꯈꯣꯏ ꯃꯤꯂꯤꯇꯔꯤꯂꯥꯏꯖꯦꯁꯟꯒꯤ ꯀꯩꯅꯣꯃ ꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯁꯤꯁꯦ ꯆꯠꯊꯔꯛꯏꯁꯤ ꯃꯗꯨꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯎꯗꯦ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯏꯔꯥꯡꯁꯤ ꯊꯣꯛꯄ ꯃꯇꯝꯗ ꯃꯦꯒꯤ ꯇꯥꯡ 4-5 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐ꯭ꯂꯥꯏꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯐ꯭ꯂꯥꯏꯠ ꯑꯆꯧꯕꯁꯤ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕ ꯑꯩꯈꯣꯏ ꯔꯦꯄꯤꯠ ꯑꯦꯛꯁꯟ ꯃꯗꯨꯒꯤ ꯄꯥꯏꯁꯜꯂꯛꯈꯤꯕ ꯐ꯭ꯂꯥꯏꯠ ꯃꯌꯥꯝꯁꯤ ꯑꯍꯤꯡꯗ ꯅꯨꯃꯤꯗꯥꯡꯗꯒ ꯀꯩꯗꯒ ꯄꯥꯏꯁꯜꯂꯛꯈꯤꯕ ꯃꯌꯥꯝꯁꯤ ꯃꯗꯨꯅ ꯀꯔꯛꯀ ꯂꯥꯛꯁꯜꯂꯒ ꯅꯨꯃꯤꯠ 2-3 ꯂꯦꯡ ꯂꯥꯛꯄ ꯍꯥꯏꯕ ꯍꯨꯝꯕ ꯀꯔꯤꯝꯇ ꯌꯥꯍꯟꯗꯕꯤꯗ ꯈꯔ ꯂꯥꯛꯈ꯭ꯔꯗꯧ ꯃꯥꯜꯂꯦꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗ ꯐꯤꯜ ꯇꯧꯕꯗꯨꯅꯤꯀꯣ ꯑꯗꯨꯒꯗꯤ ꯉꯁꯥꯏꯒꯤ ꯔꯦꯄꯤꯠ ꯑꯦꯛꯁꯟ ꯐꯣꯔꯁꯇꯣ ꯑꯃꯃꯛꯇ ꯈꯠꯅꯐꯝ ꯖꯒꯥꯁꯤꯁꯦ ꯑꯃꯃꯛꯇ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯇꯧꯒꯦꯅ ꯊꯤꯕꯗ ꯊꯤ ꯐꯪꯗꯕ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯃꯁꯤꯁꯦꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯕꯣꯔꯗꯔꯒ ꯑꯩꯈꯣꯏꯒꯤ ꯇꯥꯏꯅꯕ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯏꯟꯁꯔꯖꯦꯟ ꯀꯥꯡꯕꯨꯁꯤꯡ ꯆꯪꯉꯛꯀꯗꯕꯁꯤꯡꯗꯣ ꯃꯗꯨꯏꯗꯨ ꯏꯟꯇ꯭ꯔꯤ ꯇꯧꯅꯅꯕ ꯃꯗꯨ ꯆꯦꯛ ꯇꯧꯅꯅꯕ ꯃꯗꯩꯗ ꯑꯣꯏꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒ ꯂꯩꯔꯝꯕꯒꯤ ꯄꯣꯠ ꯂꯩꯈꯤꯑꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯏꯔꯥꯡ ꯊꯣꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯁꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯗꯗꯤ ꯂꯩꯔꯤꯑꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤꯑꯕ ꯑꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯂꯩꯔꯒꯁꯨ ꯃꯁꯤ ꯃꯥꯅ ꯄꯨꯔꯥ ꯈꯨꯁꯤ ꯔꯥꯁꯤꯗ ꯄꯪꯇꯧꯗ ꯇꯧꯕ ꯉꯝꯗꯕꯖꯥꯠꯅꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ BJPꯒꯤ ꯀꯥꯡꯕꯨꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯤ ꯑꯩꯈꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯈꯔ ꯍꯦꯟꯅ ꯐꯖꯅ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯉꯥꯛꯅꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯑꯗꯨꯅ ꯀꯩꯅꯣꯝ ꯇꯧꯒꯦꯁꯤ ꯁꯦꯟꯇꯔꯗꯩ ꯍꯪꯉꯒ ꯇꯧꯅꯕꯖꯥꯠꯅꯦꯕ ꯑꯗꯨꯅ ꯍꯦꯛꯇ ꯇꯧ ꯉꯝꯗꯕꯖꯥꯠꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯟꯗꯛꯀꯤꯁꯤꯁꯨ ꯇꯧꯔꯤꯁꯤ ꯑꯗꯨꯅꯦꯕ ꯁꯦꯟꯇꯔꯁꯤꯅ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯤ ꯒꯃꯦꯟꯁꯦ ꯂꯩꯌꯦꯅ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯁꯦꯟꯇꯔꯅ ꯈꯨꯠ ꯊꯤꯟꯖꯜꯂꯝꯗꯣꯏꯅꯦꯕ ꯃꯅꯨꯡꯁꯦ ꯃꯔꯝꯗꯤ ꯁꯦꯀꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯒꯤ DGP ꯃꯈꯣꯏꯅ ꯑꯗꯒꯤ ꯑꯦꯄꯣꯏꯟ ꯇꯧꯔꯛꯄ DGPꯅꯤ ꯑꯗꯨꯗꯒꯤ ꯂꯩꯔꯤꯕ ꯒꯕꯔꯅꯔ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯅ ꯁꯤꯒꯤ ꯒꯕꯔꯅꯔꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯕꯔꯅꯔꯁꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯃꯇꯝꯗꯨꯗ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯒꯤꯗ ꯑꯩꯈꯣꯏꯒꯤ MLA ꯃꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ATꯒ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯁꯛꯀ ꯂꯧꯃꯤꯟꯅꯕꯩꯅꯦꯅ ꯇꯧꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒꯤ 1 day ahead ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗ ꯑꯩꯈꯣꯏ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯀꯩꯁꯨ ꯄꯥꯝꯗꯕ ꯚꯥꯏꯂꯦꯟꯁ ꯀꯔꯤ ꯀꯔꯥ ꯑꯃ ꯊꯣꯛꯍꯜꯂꯣꯏ ꯈꯣꯠꯍꯜꯂꯣꯏꯒ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯀꯣꯏꯕꯁꯤꯗ ꯀꯪꯂꯥꯒꯤ ꯑꯀꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯃ ꯗꯤꯄ꯭ꯂꯣꯏ ꯇꯧꯁꯜꯂꯛꯄꯒꯤ ꯈꯣꯠꯆꯜꯂꯛꯄꯒꯤ ꯄꯣꯠ ꯂꯩꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯒ ꯂꯣꯏꯁꯤꯟꯈꯤꯕꯒꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯦꯗꯥꯝ ꯁꯨꯖꯥꯇꯥꯅ ꯊꯝꯕꯤꯕ ꯄꯣꯏꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯥꯛꯇ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯈꯨꯟ ꯉꯥꯛꯄꯒꯤ ꯊꯕꯛꯁꯤ ꯇꯧꯈꯤꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯃꯔꯝꯗꯤ 2023ꯒꯤ ꯃꯦꯒꯤ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯑꯦꯇꯦꯛꯁꯦ
ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯁꯥꯏꯠ ꯂꯣꯝꯗꯒꯤ ꯆꯠꯊꯔꯛꯄ ꯑꯀꯟꯕ ꯑꯦꯇꯦꯛꯁꯦ ꯃꯁꯤ ꯗꯤꯐꯦꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯟ ꯃꯁꯥ ꯃꯁꯥꯒꯤ ꯃꯤꯌꯥꯝꯁꯦ ꯃꯁꯤ ꯗꯤꯐꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯀꯩꯅꯣꯁꯦ ꯈꯨꯟ ꯉꯥꯛꯄ ꯀꯔꯤ ꯀꯔꯥ ꯑꯃ ꯀꯅꯥꯝꯇ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯕ ꯂꯩꯇꯦ ꯀꯅꯥꯝꯇ ꯊꯣꯛꯀꯅꯣ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯒꯅꯤ ꯀꯅꯥꯃꯇ ꯁꯤꯁꯤꯗ ꯐꯩꯅ ꯌꯨꯡꯅ ꯆꯠꯄ ꯌꯥꯔꯣꯏ ꯁꯨꯠ ꯑꯦꯁꯥꯏꯠ ꯇꯧꯅꯤ ꯍꯥꯏꯅ ꯃꯤ 5-10ꯗꯤ ꯀꯥꯞꯊꯠꯇꯅ ꯈꯣꯠꯇꯠꯇꯅ ꯁꯦꯀꯨꯔꯤꯇꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟꯁꯦ ꯆꯞ ꯆꯥꯅ ꯇꯧꯕꯤꯔꯝ ꯀꯥꯟꯗ ꯃꯇꯝꯗꯨꯗꯩꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤ ꯊꯣꯛꯂꯛꯑꯝꯒꯗ꯭ꯔꯥꯕ ꯑꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤ ꯃꯣꯏꯅ ꯈꯨꯟ ꯉꯥꯛꯄ ꯊꯣꯔꯛꯅꯅꯕꯒꯤ ꯂꯝꯕꯤꯁꯨ ꯑꯗꯨꯝ ꯁꯦꯝꯕ ꯈꯨꯟ ꯉꯥꯛꯄꯁꯨ ꯑꯗꯨꯝ ꯊꯣꯛꯍꯟꯕ ꯈꯨꯟ ꯉꯥꯛꯄ ꯊꯣꯔꯛꯏꯕꯁꯤꯡꯁꯤ ꯀꯔꯤꯒꯤ ꯈꯨꯟ ꯉꯥꯛꯄ ꯊꯣꯔꯛꯏꯕꯅꯣ ꯍꯥꯏꯅ ꯃꯣꯏꯅ ꯊꯤꯡꯕ꯭ꯔꯥ ꯍꯥꯏꯁꯨ ꯊꯤꯡꯗꯕ ꯑꯗꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗꯨꯅ ꯈꯨꯟ ꯉꯥꯛꯄ ꯊꯣꯔꯛꯄ ꯀꯥꯟꯗꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯥꯔꯝ ꯀꯣꯔꯠꯇꯒꯤ ꯅꯣꯡꯃꯩ ꯂꯧꯈꯠꯅꯔꯛꯄꯒꯤ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯃꯇꯝꯁꯤꯗꯁꯨ ꯅꯣꯡꯃꯩꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯗꯨ ꯄꯤꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯄꯤꯊꯣꯛꯏ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯩ ꯂꯧꯕ ꯂꯥꯛꯄ ꯀꯥꯟꯗ ꯅꯣꯡꯃꯩ ꯂꯧꯕ ꯌꯥꯔꯣꯏꯅ ꯈꯨꯟ ꯉꯥꯛꯄ ꯁꯤꯡꯗꯨꯅ ꯅꯣꯡꯃꯩ ꯂꯧꯕꯅꯦꯅ ꯆꯪꯅꯔꯛꯄ ꯃꯇꯝꯗꯨꯗ ꯌꯥꯔꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯃꯣꯏꯒꯤ ꯅꯣꯡꯃꯩꯁꯤꯡꯗꯨ ꯄꯤꯗꯅꯕ ꯃꯣꯏ ꯑꯦꯛꯁꯟ ꯇꯧꯗꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯁꯨ ꯇꯧꯗꯕ ꯑꯗꯨꯝ ꯅꯣꯡꯃꯩꯁꯨ ꯑꯗꯨꯝ ꯄꯤꯊꯣꯛꯄꯒꯤ ꯃꯑꯣꯡꯁꯨ ꯑꯗꯨꯝ ꯂꯩꯕ ꯄꯤꯊꯣꯛꯑꯒ ꯑꯗꯨꯝ ꯄꯥꯏꯍꯟꯕ ꯅꯣꯡꯃꯩꯁꯨ ꯑꯗꯨꯝ ꯀꯥꯞꯅꯍꯟꯕ ꯑꯗꯨꯒ ꯑꯃꯨꯛꯀ ꯀꯥꯞꯅꯕꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯉꯛꯇ ꯑꯩꯈꯣꯏ FIRꯒꯤ ꯍꯨꯏꯒꯪ ꯑꯃꯃꯝ ꯁꯨꯝ ꯂꯪꯁꯜꯂꯒ ꯁꯨꯝ ꯊꯥꯡꯖꯟꯕ ꯑꯗꯨꯒ ꯍꯨꯏꯒꯪꯗꯣ ꯄꯥꯏꯔꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯁꯥꯟꯅꯔꯒ ꯁꯨꯝ ꯑꯗꯩꯗ ꯂꯤꯂꯥ ꯁꯥꯟꯅꯕꯒꯤ ꯇꯦꯛꯇꯤꯁ ꯑꯃ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯋꯥꯠ ꯏꯁ ꯗ ꯔꯤꯖꯟ ꯕꯤꯍꯥꯏꯟ ꯗꯤꯁ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯃꯥꯒꯤ ꯀꯣꯔ ꯑꯦꯖꯦꯟꯗꯥ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯁꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦꯕ ꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦ ꯀꯣꯔ ꯑꯦꯖꯦꯟꯗꯥꯗꯣ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯏꯟꯁꯔꯖꯦꯟꯁꯤ ꯑꯩꯈꯣꯏ ꯁꯣꯚꯔꯦꯟꯇꯤꯒꯤ ꯃꯨꯚꯃꯦꯟ ꯇꯧꯔꯤꯕ ꯏꯟꯁꯔꯖꯦꯟꯁꯤ ꯀꯥꯡꯕꯨꯁꯤ ꯂꯣꯏꯁꯤꯟꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯥꯒꯥꯒꯤꯁꯨ ꯑꯣꯖꯥ ꯃꯥꯏꯕꯣꯟ ꯑꯩꯈꯣꯏꯒꯤ 70 yearsꯀꯤ ꯅꯥꯒꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯚꯃꯦꯟꯁꯦ ꯌꯨꯅꯤꯛ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯨꯚꯃꯦꯟꯁꯦ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯣꯏꯁꯤꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯝ ꯄꯤꯛꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯩꯅꯣ ꯂꯩꯔꯒꯗꯤ ꯈꯠꯅ ꯆꯩꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯂꯩꯔꯛꯑꯒꯗꯤ ꯆꯦꯂꯦꯟꯖꯔꯁ ꯀꯥꯡꯕꯨꯁꯤꯡ ꯑꯩꯈꯣꯏ ꯃꯅꯨꯡꯁꯤꯁꯦ ꯂꯩꯅꯔꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝ ꯑꯄꯤꯛꯄ ꯂꯦꯚꯦꯜꯗ ꯂꯣꯏꯁꯤꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨꯒꯤ ꯄꯔꯄꯁ ꯂꯩꯕꯗꯨꯅꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤ ꯗꯥꯏꯃꯦꯟꯁꯅꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯀꯨꯀꯤ ꯃꯩꯇꯩ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯁꯤ ꯑꯍꯨꯝꯁꯤꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯀꯩꯅꯣꯁꯦ ꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯈꯟꯅꯍꯟꯅꯅꯕꯒꯤ ꯄꯣꯂꯤꯁꯤꯁꯦ ꯊꯑꯣꯏꯅꯃꯛꯀꯤ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯤꯅ ꯃꯁꯤ ꯑꯥꯔꯀꯤꯇꯦꯛ ꯇꯧꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯗꯤ ꯀ꯭ꯂꯤꯌꯥꯔꯅꯦꯅ ꯃꯁꯤꯗꯒꯤ ꯀꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯅꯥꯒꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯀꯨꯀꯤꯒꯤ ꯃꯤꯌꯥꯝꯁꯨꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯆꯦꯠ ꯃꯀꯥꯏ ꯇꯥꯟꯅꯍꯜꯂꯒ ꯑꯩꯈꯣꯏ ꯁꯤꯁꯤꯗ ꯈꯠꯅꯕ ꯁꯥꯡꯅ ꯂꯩꯍꯜꯂꯒ ꯀꯨꯀꯤꯒꯤ ꯑꯗꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯗ꯭ꯔꯤꯝ ꯐꯪꯒꯅꯤ ꯍꯥꯏꯅ ꯊꯥꯖꯍꯜꯂꯒ ꯑꯗꯩꯗ ꯋꯥꯛ ꯇꯧꯔꯤꯕ ꯏꯂꯤꯃꯦꯟꯁꯤꯡꯁꯦ ꯃꯁꯤꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤ NSNꯒꯤ 1997ꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯔꯤꯖꯜ ꯄꯤꯗꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯀꯩꯁꯨ ꯔꯤꯖꯜꯗꯤ ꯊꯣꯛꯀꯅꯦꯕ ꯊꯥꯖꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤ ꯃꯣꯏꯒꯤ ꯃꯤꯌꯥꯝꯅ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯍꯧꯒꯠꯂꯛꯄ ꯑꯃ ꯃꯣꯏꯒꯤ ꯃꯤꯌꯥꯝꯅ ꯊꯣꯔꯛꯄ ꯑꯃ ꯆꯪꯉꯤ ꯃꯗꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯨꯠꯁꯝꯅꯔꯒ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯁꯤꯒꯨꯝꯕ ꯁꯇ꯭ꯔꯪꯒꯤ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯠꯅꯍꯜꯂꯒ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯁꯟꯁꯤꯃ ꯄꯨꯔꯥ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤ ꯂꯣꯏꯁꯤꯟ ꯄꯥꯝꯃꯦ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯍꯦꯛꯇ DGP ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯑꯩꯗꯤ ꯀꯩꯅꯣꯅꯤ ꯃꯥꯅ ꯅꯍꯥꯟ ꯊꯝꯕꯤꯕꯁꯦ ꯑꯩꯗꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯅꯤ ꯀꯅꯥꯝꯇꯒꯤ ꯑꯩ ꯀꯩꯅꯣ ꯂꯩꯇꯦ ꯐꯣꯔꯦꯟ ꯑꯦꯒꯦꯟꯁ ꯂꯩꯇꯦ ꯑꯩꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯅ꯭ꯌꯨꯇ꯭ꯔꯦꯟꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯂꯤꯇꯤꯁꯤꯗ ꯀꯅꯥꯝꯇ ꯗꯥꯎꯠ ꯂꯩꯕꯤꯒꯅꯨ ꯍꯥꯏ ꯑꯗꯨ ꯂꯣꯏ ꯇꯧꯅꯦꯅ ꯍꯥꯏ ꯑꯦꯛꯁꯟ ꯇꯧꯅꯤ ꯍꯥꯏ ꯑꯗꯨ ꯇꯧꯅꯤ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯗꯥꯎꯠꯇꯤ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯒꯗꯧꯔꯤꯕꯅꯣ ꯗꯥꯎꯠꯁꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯪꯉꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ 6ꯁꯦ ꯍꯥꯠꯄ ꯑꯗꯨꯝꯕ ꯀꯜꯄ꯭ꯔꯤꯠꯁꯤꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯁꯤ ꯉꯝꯗꯕꯒꯤ ꯐꯥꯗꯕ ꯑꯣꯏꯔꯣꯏ ꯃꯁꯤ ꯐꯥꯗꯅꯅꯕ ꯑꯥꯗꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯩꯕꯗꯒꯤ ꯐꯥꯔꯣꯏꯅ ꯐꯥꯗꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯃꯤꯠ ꯃꯅꯥ ꯇꯨꯝꯁꯤꯜꯂꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯔꯥꯏꯠ ꯇꯧꯔꯒ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ
ꯂꯩꯕꯗꯧꯅ ꯇꯧꯏ ꯃꯁꯤꯗꯤ ꯆꯨꯝꯗꯦ ꯃꯤꯑꯣꯏ ꯇꯔꯨꯛꯀꯤ ꯖꯁꯇꯤꯁ ꯄꯤꯌꯨ ꯍꯥꯏꯕ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯀꯣꯁꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯁꯤꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯞꯔꯥꯏꯖꯤꯡ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯁꯨ ꯀꯣꯛ ꯁꯥꯔꯛꯀꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯐꯖꯅ ꯁꯦꯟꯇꯔꯅ ꯀꯔꯤꯒꯨꯝꯕ ꯃꯔꯛꯇ ꯏꯟꯇꯔꯚꯦꯟꯁꯟ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯂꯩꯔꯝ ꯇꯥꯔꯒꯁꯨ ꯃꯗꯨꯗ ꯆꯦꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯨꯞꯇꯣ ꯃꯗꯨꯗ ꯆꯦꯟꯅꯔꯤꯕ ꯗꯥꯏꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯗꯨ ꯀꯅꯥꯅꯣ ꯃꯗꯨ ꯐꯖꯅ ꯑꯩꯈꯣꯏ ꯐꯥꯏꯟ ꯑꯥꯎꯠ ꯇꯧꯊꯣꯛꯑꯒ ꯃꯗꯨ ꯕꯤꯍꯥꯏꯟ ꯗ ꯕꯥꯔ ꯀꯣ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯃꯥꯌꯣꯛꯅꯖꯁꯅꯨ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯐꯖꯕ ꯃꯨꯞ ꯑꯃ ꯂꯥꯛꯑꯒ ꯃꯁꯤꯒꯤ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯍꯟꯅꯤꯡꯉꯤ ꯃꯍꯧꯁꯥ ꯑꯩꯈꯣꯏ NSNꯒꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯐꯤꯂꯝ ꯀꯨꯝꯕ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯆꯥꯟꯗꯦꯜꯗ ꯆꯠꯄ ꯀꯥꯟꯗ NSNꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯕꯤꯡꯁꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃꯅ ꯑꯩꯈꯣꯏ ꯃꯣꯃꯣꯀꯣꯒꯤ ꯃꯇꯥꯡꯗ ꯃꯣꯂꯦꯁ ꯇꯧꯏ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯇꯧꯋꯦ ꯄꯣꯠ ꯑꯃ ꯂꯩꯅꯈꯤꯗꯅ ꯑꯗꯣ NSNꯅ ꯀꯩꯅꯣ ꯇꯧꯔꯛꯏꯗꯅ ꯄꯤꯊꯣꯔꯛꯏꯗꯅ ꯃꯁꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯁꯨꯅ ꯄꯤꯊꯣꯛꯈꯤꯕ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ ꯇꯔꯨꯛꯁꯦ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤ ꯃꯈꯩꯗꯣ ꯃꯗꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕ ꯑꯗꯨꯒ ꯁꯨꯝ ꯅꯝꯁꯤꯜꯂꯒ ꯆꯠꯅꯕ ꯍꯣꯠꯅꯕꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯁꯥꯔꯀꯜ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯁꯨꯃꯥꯏꯅ ꯑꯩ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕꯗ ꯑꯣꯖꯥ ꯄꯣꯏꯟ ꯈꯛꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯅ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ 14 ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 19ꯅꯤꯔꯣꯝ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯄ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ ꯇꯔꯨꯛꯇꯨ ꯅꯥꯒꯥꯒꯤ ꯃꯤꯌꯥꯝꯅ ꯐꯥꯖꯤꯜꯂꯝꯕ ꯀꯨꯀꯤ 14 ꯍꯦꯛ ꯊꯥꯗꯣꯛꯄ ꯄꯨꯡ 24 ꯐꯥꯗ꯭ꯔꯤꯉꯩꯗ ꯐꯪꯕ ꯉꯝꯈꯤꯕ ꯌꯥꯝ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟꯠ ꯑꯃꯗꯤ ꯂꯧꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯒꯣꯔꯃꯦꯟꯠꯁꯤꯅ ꯉꯝꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯨꯅ ꯃꯇꯝ ꯀꯨꯏꯅ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯄ ꯄꯣꯠꯇꯨ ꯑꯀꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯀꯥꯟꯗꯗꯤ ꯌꯥꯝ ꯊꯨꯅ ꯐꯪꯕ ꯉꯝꯈꯤꯕ ꯑꯗꯨꯅ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤ ꯐꯥꯕꯗꯁꯨ ꯃꯇꯤꯡ ꯂꯩꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯇꯔꯨꯛꯇꯨ ꯄꯨꯊꯣꯛꯄ ꯉꯝꯕꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯆꯦꯟꯅꯔꯤꯕꯁꯤꯡꯗꯨꯁꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯕꯗꯤ ꯉꯝꯒꯅꯤ ꯍꯥꯏꯅ ꯀꯃꯥꯏꯅ ꯌꯦꯡꯉꯤ ꯍꯧꯖꯤꯛꯀꯤ ꯃꯤ ꯇꯔꯨꯛ ꯑꯩꯈꯣꯏꯒꯤ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯃꯤꯁꯤꯗꯤ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯅ ꯑꯗꯨꯗ ꯂꯩꯕꯅꯦꯅ ꯑꯩꯈꯣꯏꯅ ꯍꯥꯠꯂꯒ ꯑꯗꯨ ꯊꯝꯃꯝꯕꯅꯦꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯔꯤꯀꯣꯚꯔ ꯇꯧꯕ ꯑꯣꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯃꯤ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯀꯗꯥꯏ ꯂꯩꯔꯝꯗꯣꯔꯤꯕ ꯉꯁꯥꯏꯒꯤ ꯃꯣꯏ ꯗꯤꯖꯤꯒꯅꯦꯇꯦꯠ ꯀꯦꯝꯞꯁꯤꯡꯗꯨꯗ ꯂꯩꯔꯝ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯂꯣꯏ ꯈꯪ ꯇꯥꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯦꯀꯨꯔꯤꯇꯤꯒꯤ ꯇꯣꯉꯥꯟꯕ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯅ ꯑꯗꯒꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯁ꯭ꯄꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯀꯩꯅꯣ ꯑꯦꯖꯦꯟꯁꯤ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯗꯦ ꯋꯥꯟꯗ ꯑꯗꯨꯝ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯃꯤꯅ ꯀꯗꯥꯏ ꯂꯩꯍꯧꯕꯅꯣ ꯀꯥꯏꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯋꯥꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯤ ꯑꯗꯨꯝ ꯈꯪꯅꯔꯕ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯔꯀꯟꯗ ꯐꯥꯎꯕ ꯐꯣꯡꯅ ꯍꯥꯏꯅꯕ ꯌꯥꯗꯕꯒꯤ ꯍꯥꯏꯅꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯅꯨꯡꯗ ꯈꯪꯅꯕꯗꯧꯅ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯤ ꯍꯥꯠꯂꯤꯕ ꯀꯜꯄ꯭ꯔꯤꯠꯁꯤꯡꯗꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯈꯪꯉꯦꯕ ꯀꯅꯥꯒꯤ ꯈꯨꯠꯇ ꯂꯩ ꯀꯅꯥꯅ ꯊꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕ ꯑꯗꯨ ꯐꯥꯗꯦꯕ ꯐꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤꯗ ꯑꯗꯣ ꯃꯤ ꯍꯥꯠꯂꯒ ꯃꯤ ꯍꯥꯠꯄ ꯃꯤꯁꯤꯡꯗꯣ ꯃꯗꯨ ꯁꯨꯃꯥꯏꯅ ꯀꯟꯕꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯗ ꯌꯥꯝꯅ ꯑꯀꯤꯕ ꯄꯤꯕ ꯃꯤꯍꯥꯠ ꯑꯃꯗ ꯍꯥꯠꯂꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯀꯟꯈꯠꯂꯒꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔꯁꯤ ꯌꯥꯝꯅ ꯂꯨꯔꯛꯇ꯭ꯔꯣ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯗꯣꯏꯅꯣ ꯍꯥꯡꯆꯤꯠ ꯀꯔꯤ ꯊꯣꯛꯀꯗꯣꯏꯅꯣ ꯍꯧꯈꯤꯕ ꯀꯩꯅꯣꯒꯤꯗꯨꯗ 2026ꯒꯤ 23ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯖꯤꯔꯤꯕꯥꯝꯗ ꯃꯣꯏ 3 ꯀꯩꯅꯣ ꯇꯧꯕꯒꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯈꯔ ꯃꯣꯏ ꯑꯃꯅꯤ ꯐꯥꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯒꯤ ꯄꯣꯠ ꯂꯩ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯪꯅꯕ ꯄꯣꯠꯅꯤꯗ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯃꯥꯏꯅ ꯂꯩꯕꯅꯣ ꯁꯤꯗꯩꯁꯤꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤꯅ ꯊꯑꯣꯏꯅꯃꯛꯀꯤ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯀꯜꯄ꯭ꯔꯤꯠꯁꯤꯡꯁꯦ ꯃꯁꯤ ꯃꯃꯤꯠ ꯃꯅꯥ ꯇꯨꯝꯁꯜꯂꯒ ꯃꯣꯏ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯗꯕ ꯑꯗꯨꯒꯤ ꯀꯩꯅꯣꯃ ꯌꯥꯎꯔꯤꯑꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯆꯞ ꯆꯥꯅ ꯌꯥꯎꯔꯤꯑꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕ ꯃꯣꯏꯒꯤ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥꯗꯣ ꯃꯣꯏ ꯄꯔꯄꯁꯇꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯣꯏꯅ ꯑꯥꯔꯀꯤꯇꯦꯛ ꯇꯧꯕ ꯃꯣꯏꯅ ꯑꯥꯔꯇꯤꯀꯨꯂꯦꯠ ꯇꯧꯕ ꯑꯗꯨꯒꯤ ꯄꯣꯠ ꯑꯣꯏꯕꯒꯤ ꯇꯧꯔꯤ ꯅꯠꯇ꯭ꯔꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯍꯟꯐꯝ ꯊꯣꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯖꯁꯇꯤꯁꯀꯤꯗꯃꯛꯇ ꯑꯟꯁꯝꯅ ꯂꯥꯎꯔꯛꯏꯕ ꯄꯣꯠꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯟꯗꯣꯔꯁ ꯇꯧꯔꯒ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏ
masina akhoi unity ama aduga koi lamdam sida ansam khoi kari khoi da su koi na appeal tawning ba lei ko makhoi su khangna bani government of India gi attitude si mutam sang na wari sana dra kon la me aduna khetang akhoi mayam punna akhoi coexist tawmina Manipur gi naga gi issue da Nagaland gi CM kausan base masi gi wakhalon je thadok pi na chume na adumaina ai appeal tawning Yes. Manipur gi naga gi issue da Nagaland gi CM kausan ba Nagaland gi CM gi watar ga thawk tawgani haiba gumba sumba culture se masiti thadok pana chume ana khoi war su nungai su akhoi puari gi tangka kya da khoi awa nungai myam thengnami narga lakhaba iram dam sigi akhoi jati masel ngatani irei cha masel ngatani akhoi myam sia akhoi punna face ang minara akhoi markta leiba problem myam se masi lo shanna bo honaraga akhoi phasana akhoi iram dam jang tang nena tana phasana akhoi ingna chikna shanti oina tang panmin na bako mudi wakhalon da akhoi myam hona dragadi Bharat Sarkar na tokhai taning bagi movement tawbase masigi advantage lawraga hana leireba Yes. si potse nagagi chinnaw sing so kitang handaki seisida akhoi handai jo khangbiramani handaki seisida masi kitang di masigi kenomadi wakhaldu madi moida su lehanningi Yes. aduga manipuri oina as it is akhoi akhoi mausadi leminarakpa 1762 gi agreement 1833 gi agreement 1834 gi agreement aduga 1947 gi akhoi gi kanogi matang Manipur State Constitution Act gi matang 1949 gi merger agreement sumaina akhoi laikhiba chukta fran na tu ata laikhiba sigi series of akhoi gi kano sida koi lemina khiba aduga mamang da 7 years devastation da karida koi lamdam se tak tu minawa awagi kari gi mapani se theng memam lakpada iramdam sigi lemina ri bachile naw phuru meam na punna irei bak singa minaraga lakhiba dugi spirit ta haitare Yes. Manipuri oina Yam noi si uza. hasan amtang hingmin Hojiki lei film sidadi kogi apunmagi unity sagana honabada mitop ta kut thinjil hanbagi room ma pi da batangai fada habdoni uza yam fazab wafam ne badai